Hello, good morning. Mayam Houramdai. Yakiming, Dr. Ngangbom Chanti Kumar Mityeng. Mayamna mamanggee maru mapangchingna samna laina Mityeng natraga Dr. Mityeng hana copy. Ngasigi video si ako'y natural athlete ama oina. Natural food ching charga, natural supplement ching charga, natural competition da thokpagee. Maru oina offseason da muscle size amadi hakchanggi pangal tanba matamda kamai tawdana sannagadge haibdugi maramda haifetang aina video ama semraga upload tawjabani. Shoulders sanabasi akoina maru oina akoigi sanabasi akoigi chest ka pullaga sanaba yai, chest sanaba matungda natraga back sanaba matungda natraga tongana shoulders kaktagi sanaba. Aihaki oinadi khara mapung phana mamut tana sanaba ngamnaba haina aihakti nongma kaithoga haidi ayukta nungdindra karigumba numit nongmada anirak sanaragana ayukta sanaba natraga numidang waramda sanaba ama khaithoe do aihaki oinadi tongana shoulder oina sanai aduga abdominal exercise kumba natraga caps kumba hapchanbasu yai adu ngasigi video si maru oina akoigi shoulders kamaina sannagadge offseason gi matamda haibdugi matangda aina upload tawjabani mayam niyeng tabiyu. Khwaidagi ahanbada shoulders ki item sanabji akoina military press. Hai military press tawbji akoina akoigi koklomda inkhatpije barbell oiba yai natraga dumbbell oiba yai natraga smith machine da tawba yai. Tawbatabu akoina any item tawba matamda akoina haidi akoina weight si weight gain tawnaba haidi muscle size tanaba muscle size pangnaba hotnaba matamnina akoina sagi set se akoi mari gumba tawba yamabada manga aduga akoi repetition sina akoi taruktagina tarabawgi manungda tawbiba ada taruktagi amuk hena tatharagadi amuk yamna lumbado thorni aduna amuk muscle lachi muscle thugaiba ngamdragadi repetition yawdragadi akoina powerlifting tawba natamnina akoi muscle je semba ngamde aduna repetition akoi yamdrabada taruk yamabada tara swaibaw tawba sigi manungda tawragadi akoina size amadi strength pangalse akoi tanba ngame aduna hojik aihakna tawgadariba exercise ji ahanbada aihakna military press ni mataklomda inkhatpadu adu masida design tawjaribasi masinda oina tawe akoigi masinda akoigi karigumba matamda atopa matamdana mathangdana aina tawbasi akoigi smith machine da tawbasu yai naga karigumba matamda dumbbell press tawi dumbbell oina inkhatli karigumba da barbell oina inkhatli adu ngasigi sina aina machine da oina tawbane so somna laijaba natraga chanajaba natraga loina lairagadi adum sinna tawraga adum tawba yai chayol amana machine si tawba chayol amana smith machine tawba chayol amana barbell sumai tawba yai adumai tawragadi sum sanabasisu khara nungaye tantharakte haitareko. Mathangda anisuba item oina anisuba exercise item oina lokhatpasi aihaki oina akoigi side raises dumbbell side raises hai masidasu akoina khutsi ani pulapna nakan animakta haigatpa yai dumbbell pairaga natraga khutna ama haigatpa adusu yai masigi akoi dumbbell side raises tawbasi akoina side ki deltoise akoigi
shoulderꯒꯤ deltoid side deltoid ꯁꯤ ꯐꯒꯠꯅꯕ ꯁꯥꯟꯅꯕꯅꯤ ꯃꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤ ꯁꯤꯗꯩꯁꯤꯗ ꯁꯤ ꯗꯝꯕꯦꯜ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯁꯤꯟ ꯇꯧꯕ ꯌꯥꯏ ꯃꯁꯤ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤ ꯗꯝꯕꯦꯜ ꯑꯃꯗꯤ ꯃꯁꯤꯜ ꯄꯨꯟꯅ ꯍꯥꯞꯆꯤꯟꯖꯔꯦ ꯇꯧꯕꯇꯕꯨ ꯑꯅꯤꯃꯛꯁꯤ ꯄꯨꯜꯂꯒ ꯇꯧꯒꯦꯕꯨ ꯍꯥꯏꯔꯁꯨ ꯑꯃꯈꯛꯇ ꯗꯝꯕꯦꯜ ꯈꯛꯇꯪ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯃꯁꯤꯟ ꯈꯛꯇ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯦꯠꯁꯤ ꯃꯔꯤ ꯑꯗꯨꯋꯥꯏꯗ ꯊꯝꯕꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯅꯤꯁꯨ ꯄꯨꯟꯁꯤꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯗꯝꯕꯦꯜꯗ ꯑꯅꯤꯔꯛ ꯇꯧꯕ ꯑꯗꯨꯗꯒꯤ ꯃꯁꯤꯟꯗ ꯑꯅꯤꯃꯒ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ Transformation. ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯑꯩꯈꯣꯏꯒꯤ incline dumbbell raises high ꯑꯩꯈꯣꯏꯅ ꯈꯔ ꯅꯣꯟꯊꯔꯒ ꯁꯦ 40 to 45 ꯑꯦꯡꯒꯜꯁꯤꯗ ꯐꯥꯟ ꯃꯆꯤꯟꯗ ꯐꯝꯃꯒ ꯅꯣꯟꯊꯔꯒ ꯗꯝꯕꯦꯜꯁꯦ ꯍꯥꯏꯒꯠꯄꯗꯨꯅꯤ ꯑꯩꯈꯣꯏꯅ incline ꯇꯧꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯝꯗ꯭ꯔꯒꯁꯨ ꯃꯁꯤꯟꯗ ꯐꯝꯃꯒꯁꯨ ꯇꯧꯕ ꯌꯥꯏ ꯃꯁꯤꯟꯗ ꯑꯩꯈꯣꯏ ꯕꯦꯛ ꯗꯦꯛꯇ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯟꯗ ꯇꯧꯔꯒꯁꯨ ꯇꯧꯕ ꯌꯥꯏ ꯉꯁꯤ ꯑꯩꯍꯥꯛꯅ ꯇꯧꯔꯤꯁꯤꯗ ꯃꯁꯤꯟꯗ ꯇꯧꯕꯁꯨ ꯍꯥꯞꯆꯔꯦ ꯕꯦꯛ ꯗꯦꯛꯇ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯗꯝꯕꯦꯜ ꯇꯧꯔꯒ incline ꯄꯣꯖꯤꯁꯟꯗ ꯐꯝꯃꯒ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯜꯗꯔꯒꯤ ꯑꯩꯈꯣꯏꯒꯤ rear deltoid ꯍꯥꯏ ꯑꯩꯈꯣꯏ ꯁꯣꯜꯗꯔꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯀꯤ ꯃꯁꯜꯁꯤ ꯁꯦꯝꯒꯠꯅꯕ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯅꯥꯀꯟꯗ ꯌꯥꯎꯔꯒ ꯇꯨꯡꯗ ꯑꯩꯈꯣꯏ ꯇꯨꯡꯒꯤ deltoidꯁꯤ ꯌꯥꯎꯗꯕꯁꯤ ꯏꯍꯥꯡ ꯍꯥꯡꯅ ꯌꯥꯝ ꯐꯖꯗꯦ ꯑꯩꯈꯣꯏꯅ ꯕꯦꯛ ꯃꯁꯜ ꯇꯧꯕ ꯃꯇꯝ ꯕꯦꯛ ꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯇꯦꯖꯇ ꯊꯣꯛꯄꯗ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯤꯁ ꯇꯧꯕꯤꯗꯕ ꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯥꯏꯇꯦꯝꯁꯤ ꯑꯍꯨꯝ ꯌꯥꯝꯃꯕꯗ ꯃꯔꯤꯒꯨꯝꯕ ꯇꯧꯕ ꯑꯍꯨꯝꯗꯒꯤꯅ ꯃꯔꯤ ꯁꯦꯠꯁ ꯇꯧꯕ ꯑꯗꯨꯒ ꯔꯦꯄꯤꯇꯤꯁꯟꯁꯨ ꯑꯩꯈꯣꯏꯒꯤ 6ꯇꯒꯤꯅ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯧꯔꯒ ꯑꯗꯨꯝ ꯀꯣꯟꯅꯔꯅꯤ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯜꯁꯤꯗ deltoid rear deltoidꯁꯤꯗ ꯐꯥꯎꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯁꯤꯗ ꯉꯝꯅꯕ ꯍꯣꯠꯅꯕ ꯐꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯔꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯝꯕꯦꯜ ꯁ꯭ꯔꯛ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯦꯕꯜ ꯑꯞ ꯔꯣꯁ ꯇꯧꯕ ꯌꯥꯏ ꯀꯦꯕꯜ ꯑꯞ ꯔꯥꯏꯠ ꯔꯣꯁ ꯇꯧꯕ ꯌꯥꯏ ꯀꯦꯕꯜꯗ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕꯁꯤ ꯗꯝꯕꯦꯜ ꯁꯥꯏꯠ ꯗꯝꯕꯦꯜ ꯔꯦꯖꯤꯁꯅꯤ ꯑꯗꯨꯒ ꯑꯃꯅ ꯁ꯭ꯇꯦꯟꯗꯤꯡ ꯑꯞ ꯔꯥꯏꯠ ꯀꯦꯕꯜ ꯔꯣꯁꯅꯤ ꯁꯤꯒꯤ ꯑꯅꯤꯁꯤ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯌꯣꯜ ꯑꯃꯗꯅ ꯀꯦꯕꯜ ꯑꯞ ꯔꯥꯏꯠꯁꯤ ꯇꯧꯔꯒ ꯆꯌꯣꯜ ꯑꯃꯗꯅ ꯗꯝꯕꯦꯜꯁꯤ ꯔꯦꯁ ꯇꯧꯕ ꯌꯥꯏ ꯆꯌꯣꯜ ꯑꯃꯗꯅ ꯕꯥꯔꯕꯦꯜ ꯁ꯭ꯔꯛꯁꯨ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯤꯠ ꯇꯧꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏꯅ ꯂꯦꯡꯕꯥꯟꯒꯤ ꯂꯦꯡꯖꯨꯝꯁꯦ ꯍꯥꯏꯇꯥꯔꯦ
ꯂꯦꯡꯖꯨꯝ ꯉꯛ ꯃꯌꯥꯒꯤ ꯂꯦꯡꯖꯨꯝꯁꯤ ꯐꯒꯠꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯌꯥꯎꯔꯤꯕ ꯃꯁꯜꯁꯤ ꯐꯒꯠꯅꯕ ꯇꯧꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯁꯦꯠꯁꯤ 3 ꯇꯧꯕ ꯌꯥꯏ 3 ꯍꯦꯚꯤ ꯑꯣꯏꯅ ꯌꯥꯝꯃꯕꯗ 4 ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯕ꯭ꯔꯥ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯁ ꯑꯦꯟ ꯔꯦꯄꯤꯇꯤꯁꯟꯁꯤ ꯂꯦꯞꯄ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯐꯖꯅ 100% ꯃꯣꯏꯅ ꯐꯣꯀꯁ ꯇꯧꯔ ꯁꯥꯟꯅꯕꯅꯤꯅ ꯃꯣꯏꯗꯤ ꯁꯦꯠꯁ 3ꯗ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯑꯗꯒꯤ 4ꯗ ꯂꯣꯏꯁꯤꯟꯈꯤꯕ ꯌꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯁꯥꯟꯅꯕꯗꯨ ꯐꯣꯀꯁ ꯇꯧꯕ ꯉꯝꯗꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯣꯏꯗꯤ ꯑꯃꯅꯤ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯁꯦꯠꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯜꯁꯤꯅ ꯐꯥꯎꯗ꯭ꯔꯒꯗꯤ ꯊꯣꯏꯗꯣꯛꯄ ꯑꯃꯨꯛ ꯀꯥꯟꯅꯗꯕꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯛꯁꯔꯁꯥꯏꯖ 4ꯁꯤ ꯃꯔꯨꯑꯣꯏꯅ 4 ꯑꯦꯛꯁꯔꯁꯥꯏꯖ 4 ꯇꯧꯔꯗꯤ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯜꯗꯔꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯁꯜꯁꯨ ꯅꯠꯇꯕꯅꯤꯅ ꯑꯇꯩ ꯃꯁꯜ ꯆꯥꯎꯕ ꯀꯥꯡꯕꯨꯗꯗꯤ ꯈꯤꯇꯪ ꯍꯦꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯁꯦꯠꯁꯤ 3ꯗꯒꯤꯅ 4 ꯐꯥꯎ ꯁꯥꯟꯅꯔꯒ ꯄꯨꯟꯅ ꯑꯦꯛꯁꯔꯁꯥꯏꯖ 4 ꯁꯥꯟꯅꯕ ꯑꯗꯨ ꯑꯦꯛꯁꯔꯁꯥꯏꯖ ꯑꯦꯅꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯔꯝ ꯑꯞ ꯐꯖꯅ ꯇꯧꯕꯤꯌꯨ ꯃꯤꯅꯤꯠ 6-8 ꯃꯤꯅꯤꯠ 10 ꯑꯩꯈꯣꯏ ꯐꯖꯅ ꯋꯥꯔꯝ ꯑꯞ ꯇꯧꯕꯤꯌꯨ ꯐꯖꯅ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯃꯁꯜꯁꯤꯡꯁꯤ ꯔꯤꯀꯚꯔ ꯇꯧꯕ ꯊꯨꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯆꯤꯡꯁꯤ ꯇꯧꯕꯤꯕ ꯑꯗ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯆꯤꯡ ꯇꯧꯕꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯃꯤꯅꯤꯠ 5-6 ꯁ꯭ꯇ꯭ꯔꯦꯆꯤꯡ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯕꯤꯕ Oh shit. 55 kgs. One big time. Oh shit. ꯆꯥꯕ ꯊꯛꯄꯒꯤ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯕꯣꯗꯤ ꯄꯥꯔꯠ ꯁꯥꯟꯅꯕꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯍꯥꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ